Sidi nga fabagi sindagi haujarage UV se akhoi sumang mai corner amda ko leyeba adu taf mai thakbase yam kanai hakchang da akhoi digestion da yam help tauba energy da boost tauba adu high bp oiba kambugi da su ko thakpa yam kanai ba akhoi khela chaiba leiriba mafamsina akhoi bontara bu khun haibadune da thaba UV do adu sida leire was yam heina hekpado oyeba mas give them many mango here. No. This mango, give that mango here. 5 khak ikung na tab na magi process magi mong da thong doine so mayam yengminer si duga hangam baru so tha an sambar masala ga hing ga season an doine thale sin chana bat. Hi guys, welcome back to my channel. Ado ngasidi nga fabagi sindagi haujarage ngasigi nga phaipa mayam se akhoi pukri dagi phajabani. Aduga akhoi boni macha sisu kanna excited ori pukri da phaba yengjari aduga weather su yam phabnina nga pukri da phanari monishu chok koi bonin to shi monishu 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 nu to mi cái hare sisu khai phai aduga maya akhoi UV se akhoi sumang mai corner amda ko leyeba aduga pukri rom su leyeba dona UV se thangning manna ama ni khak hek si ana hek pagi sin ne aduga mayam daf mai thakbase yam kanai hakchang da akhoi digestion da yam help tauba energy da boost tauba aduga high bp oiba kambugi da su ko thakpa yam kanai ba aduga UV mai daf se thakpada khoi puksu ing yamba ko aduga mai manung da malai ko bra gaino adusu khoi khela chai aduga mayam se akhoi gi hingone leiriba mafam sina akhoi gi bontara bu khun haibadune aduga akhoi pukhi mapan da su amuka daf khoina thaba UV do adu sida leire sidagi amuka anma na ani heaga amuka thaktoi ne do sigana ising kyam hadi mahido kyam yawde yengase sidagi pukhi mapan gi UV sisu akhoi gi yam pan bado oyeba ado marang marta ising sungyaw yawdaba mahi sungyaw yawdana leramba su yaweba do handaki UV sidi kyam phai habdo yengase hana ibani se husband ga iga kaino hek toineba sida hek ali habin kam hi aduga amade tara pukri mapangi biduna hena chawe sida amakaka hekel kanna tawi tarani ulma ani sida leire fuzar boni na kanna boni achalo ba tawi se kaino na sade mon chalo ya ji shi boni aduga handakti hainau matam oibanina hainau se phanayamna hektokhrabane ba ado khoinununa hainau hekpagi mai su memory oina ba na hainau se ina hekhalaga khara namjare ado mana spec upisi su koin uphalini haidi kacheng nung tingkang mamita kaino tawraktana ba ina ma enjoy kana tawre hainau go se am heina hekpado oyeba ma se khara higalle hai tare Very go. Come. Baba, you back. Okay. Select laga bundon. Baba, ready. Here we go. nuna bungdonga hekcha base mana nungai zabasidi The guava is falling down. Give them many mango here. Give them mango here. Okay. No. This mango. Give this. Give that mango here. All right. khoi khurana sida kana help tauge haina tauri che ama don lam tharo sang
Ama tare. Oh, aduga handakna hainaw mga hegla'e. Hainawse fazadra chawraga akoigi manungda tin chadeba. 1 2 3 4 5. Oh. 5 khak. Mayam video sigi marthan na ay mayam da product ama ucharamge madudi handak zugna amuka thabirakpa bag ne sise unisex bag ne actually sise office ki bag oina sijina gadaba bag ne bokopa traveling de sum yani duga ina agi husband gi oina handak ne lawbane nupi si chumpu bo yani yam black se yamna classy oja aina atoba toba print do khandre bako handak ti kitang nupa gi su ai nupa gi oina lawbadina kitang hadi office ka kitang chana na bako look to aduna si black statement jet black statement si se vegan leather ni bokol quality fama aduga si se moina happy race na khogi choli da ka se smaina inchal laga sum jan da vida pubagi mong system go happy rak panya ba e duga si bag se kufa zama do ai gi husband gi ona lawone magi bag se siga su zipper ma leira ko haidi mo khumjalaga haidi zipper do uttabigi mong da ko compartment su pibi re aduga manung da zipper khuya mama umbrella hapa yarani somna na bottle hapa nung da su tiffin dagi laptop bag ki compartment su yare am sisung ba bag na traga atay bag available di available nakta ne nupi gi su nupa gi su aduga office dagi aduga sling bag dagi hai bakha yare bako in have the sudre have di mayam mogi website do ai description da link hapcharam ge ado mayam na pambiba taraga di ai gi coupon code YTLIL10 use to birga di ko 10% off phambigani so mayam check out the bureau description da link hapcharam ge ado mayam zug hyper brand se proudly Indian handcrafted vegan leather use to ba peta approved oraba aduga cruelty free oraba brand amane ado moi se animal star harm ama fawba tawde aduga magi compartment se hauji yenga se siga compartment manung da ama leire de som nakalam da right side lom da su siga nakalam da ani side tawraga divide tawraga le siga na laptop ki magi compartment ama aduga mamang da na laptop ki charger hap na ba aduga mayai sida tiffin dagi books dagi hapa lo yare siga whole package oina aduga mayam ngasi sambar thongge tobene sida motor tanghai leire mangge leire aduga sabji khara su leizare pong hawai alu curry pata tomato tilau murok sida loina su na leizare aduga siga na garlic and kaino ginger paste siga thamjare ado ikungang na tabna magi process amagi mong da thongdoine so mayam yengminar si kamai thongbano haido aduga hangam baru su tha ani aduga karol su ani haptoine aduga hojina ikungana kana soibiri kamaina semdoino hinjang se haina aduga alu se papa na soiru haina alu se papa na soire asi telhalu simta sambu su hinjang se mutunda hinjang se ga motor tangai duga punna kam duine ba do siga aina khangdana tongan oina kame dusu ka shubudi kai panate do punna di kam duine aduga mayam mange se khudna noibiraga ko mahi se haptoine maru sidi haparoi maru se phasana sumbiraga mahi se hapani aduga aigi masala da sijana duina MDH ki sambar masala ga hing ga sijana duine aduga hinjang se hapchalle sop tawsalle sida machu khara hojik chaire ijale sambar masala se wati hairadi adugi asiga chini hapani nang ngai lofoga taste to baja niya sini taste to daga wayang chadi hairadi chini chammo samadi jawdo ni sambar thonga chini jawda ai na haido pada kai no me asi hawai mawjal khali ga hawai kaun hapaude amuka hojik kami kami hin kai de adu ko nang da hapa ja hawai di tongan lo pot ama khali na kamalaga sukai de kamalaga hijan kai de ai sambar thong badi sigana oti ho hawai do hijan laga na ja le kai de aduga hojik sambar masala se 2 spoon khak hapirani how aduga olaga matungda ngang sawhallaga ai chini next ta haptoine
ꯅꯣꯡ ꯃꯪꯕ ꯅꯨꯃꯤꯠꯁꯤꯗ ꯑꯃꯨꯛꯀ ꯀꯣꯀꯣꯅꯠ ꯍꯦꯌꯔ ꯌꯥꯝ ꯊꯛꯅꯤꯡꯕ ꯅꯨꯃꯤꯠꯇꯣ ꯑꯗꯨꯒꯤ ꯅꯨꯃꯤꯠꯇꯣ ꯑꯣꯏꯔꯦ ꯑꯗꯣ ꯍꯧꯖꯤꯛ ꯀꯣꯀꯣꯅꯠ ꯍꯦꯛꯀꯦ ꯇꯧꯔꯤ ꯗꯥꯐꯅꯦꯕ ꯗꯥꯐ ꯀꯧꯗ꯭ꯔꯅꯦ ꯍꯕ ꯑꯃ ꯇꯥꯔꯦ ꯇꯨ ꯑꯃ ꯇꯥꯔꯦ ꯑꯃꯒ ꯍꯦꯛꯈꯤꯅꯤ ꯍꯦꯛꯒ ꯊꯛꯑꯒꯦ ꯑꯩꯈꯣꯏ ꯕꯣꯅꯤꯅꯤꯁꯦ ꯑꯩꯈꯣꯏ ꯕꯣꯅꯤ sida ama he'e oima hawrani he sinadi chawba hele do sisi thugaraga tha'ani evening gi am thangning ba ngasidi rage thugaraga ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯍꯁꯕꯦꯟꯅ ꯀꯟꯅ ꯊꯨꯒꯥꯏꯔꯤ ꯃꯍꯤꯁꯦ ꯀꯌꯥꯝ ꯊꯣꯛꯏ ꯍꯥꯏꯕꯗ ꯁꯤꯒꯤ ꯁꯣꯔꯤꯌꯥꯁꯤꯗ ꯍꯩꯔꯒ ꯌꯦꯡꯗꯣꯏꯅꯦꯕ ꯀꯌꯥꯝ ꯊꯣꯛꯏ ꯌꯦꯡꯁꯤ ꯃꯍꯤꯁꯤꯗꯩ ꯁꯨꯝ ꯎꯔꯦ ꯄꯤꯛ ꯊꯜꯂꯦ ꯑꯗꯨꯒ ꯁꯤꯒꯤ ꯃꯂꯥꯏꯁꯤꯅ ꯑꯉꯥꯡꯁꯤꯡ ꯆꯥꯅꯕ ꯊꯝꯃꯅꯤ ꯗ꯭ꯔꯦꯁ ꯄꯨꯅ ꯐꯣꯇꯣ ꯀꯌꯥꯝ ꯌꯥꯝꯅ ꯊꯣꯛꯂꯛꯀꯦ ꯌꯦꯡꯉꯣ ꯍꯧꯖꯤꯛ ꯈꯣꯜꯂꯤ ꯀꯗ ꯑꯝꯇ ꯈꯣꯜꯂꯨꯁꯦ ꯅꯣꯏꯅꯤꯕ ꯈꯣꯜꯂꯨ ꯀꯌꯥꯝ ꯊꯣꯛꯀꯦ ꯌꯦꯡꯒꯦ ꯏꯁ ꯆꯥꯔꯦ ꯅꯇꯣ ꯅꯪ ꯈꯣꯠꯄ ꯍꯩꯕ꯭ꯔꯥ ꯗꯣ ꯆꯥꯔ ꯐꯕꯅꯤꯅ ꯗꯣ ꯆꯥꯎꯗꯣꯏꯅ ꯃꯕꯨꯛ ꯏꯪꯉꯦ ꯍꯥꯏꯕꯅꯤ ꯑꯩꯈꯣꯏ ꯑꯃ ꯇꯧꯁꯤ ꯌꯦꯡꯉꯣ ꯏꯁ ꯃꯄꯥꯛ ꯑꯃ ꯐꯪꯈ꯭ꯔꯦ ꯆꯥ ꯁꯤ ꯌꯦꯡꯉꯣꯅꯦ ꯁꯤꯒ ꯌꯦꯡꯉꯣꯅꯦ ꯅꯨꯅꯨ ꯆꯥ ꯅꯕꯥꯅꯤ ꯆꯥ ꯑꯁꯨꯝꯅ ꯇꯧꯅ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇꯤ ꯁꯨꯃꯥꯏꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯑꯦꯟ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ. We'll see you in the next one.